A very good evening. Northeast window की dialogue assuming tabiru puna mukpo han bamakta de dong HEEYAI LEIMA tongbenna taram nokche bolene nei kokno na krumjari. Northeast window ki ngasi khana nei nelab gi dongta pokachari ba ngasi ki topic student bodies demand repeal of Afspa hari ba topic asini kuigi ngarang tongan ba kuigi Manipur ki student organization mingoi na pallabada MSU Desam MSF Suk KSA AMS hariba tongan ba satra ki lup taruk asina apun ba mifam ma phamlaga akhoi press ta pirakpa pawgi matungina akhoi 1980 ki September 8 dagi akhoi black law ni haina yamna kinariba asigum laba Afspa 1958 si Manipur dagi lokthok habidi lokthok piu repeal tawbiu adubu miyam singsi tangdu leitana lehan biu haidana akhoi student organization taruksina apunba kholawaina lauri adumapo akhoi asuk sana Afspa leirek pa do Afspa na maramoga akhoi miyoi kay amasi khrabani masi achauba issue ma khakni masi tongan ba akhoi state ta issue thopa matamda akhoi Manipur da thamiba Afspa thamba mafam sing leiri pesida tongan ba akhoi riot thokpa mafam sing da su dumak Afspa se thamdaba lam adumak yauri adumak pu yamna akhoi India lengakna kari gi damakta haiba Afspa si adumak thammi bano duga tongan ba police station akhoi taraga mapan lauthokraba matungda muk haiba police station taraga mapan dugi manungda police station taruk amadi amuk disturb area leire haina lauthorak le hojik leiriba conflict asida masi matang da khoi student body singna Afspa si repeal tawbiu haiba sigi matang da khoi masi khoi legal gi thongda akhoi constitution gi yeng kanda karam ba kaino da gi section da gi khoi masi repeal tawba yagadage haiba gi matang da khoi khana nei nelab gi damakta du da natana Afspa na leiba khoi prevailing situation sida kadai phoba khoi negative oibe impact piba yage habisi gi matang da khana nei nelab gi damakta khoi studio da tongan ba panelist ahum lengshin bidro leire ahan bamakta da panelist ahum sakaminga kona na takchabu ita ja do umtang yang wi pham da thamjage ahan ba da khoi pabung senior advocate KHAIDEM mani former acting chairperson pabung bu khoi studio taram nokchari thagachari pabung ani suba da khoi pabung colonel sarat retired army veteran pabung sarat posu taram nokchari ahum suba da gi inaw HIJAM ROSHAN president MSF inaw ROSHAN posu taram nokchari yam no jeng asigi khoi asigum laba matam gi oiba Manipur gi issue da base tawga khana nei nenab gi dong ta pokachari ba akhoi issue sida akhoi ngasigi panelist ahum na isa gi achin ba matam khara khajiktan kaithokpi duna akhoi channel bu support tawbiba nungsibi duna hai ba topic asu mapung fan bi ni haina lengthok pi rok gi damta hanna akhoi newtv gi mai kai dagi akhoi panelist ahum bu taramna okchabaloina na hanna ikokno na krumjari ngasigi akhoi pokachari ba topic student bodies demand repeal of Afspa hariba topic asiga mari lena ba ihan ba wahang si ai akhoi pabung KHAIDEM mani de lakchage pabung nakalama honda akhoi democracy chatpa legat amada India lengakna habadi masigi akhoi Afspa si tongan ba akhoi Manipur Human Right Commission dagi su masi repeal to view haiba leigre pabung adu da natana akhoi UN Human Right Committee ki mai kai dagi su adu tongan ba section dagi akhoi jiban ready gi du da mayam leigre adu mapu hojik phauba masi India lengakna adu mak akhoi Manipur da adu mak lauthok tana tham dana leibase abung masi kai gi oigani ha ram da khatang introductory remark ona Armed Forces Special Powers Act which is today na Armed Forces ta ahen ba power ahen ba shakti ma iba ek ni machi 1942 da Armed Forces Special Powers Ordinance 1942 haidna Lord Linglit Gona Viceroy oiba India gi aduda Mahatma Gandhi gi andolon namthana ba aduga Subhash Chandra Bose ki magi army team mama rengun nagi lakada ba mayam sin namthana ba gi damukta apusu po
1942 and 15 August 1942 da Lord Lingley go na Bharat Pumba da chalaya ba aku chiga chamma na dori me ko aku independent pangkan da Indiana 1958 tawra ka doina ba kennedy bidi British na chalai ba matam da di usai ki section 3 da yauri ba army officer habildar amuna bawba yai haidana aku 1958 yauri se moi gidana not less than captain hai ba okay adun de phanam phatra ba tamthi wo ara ba so captain gumba amana khalak paga mana magi mota machi no mai kap ya re machi si bo ba to hon ba ya re hana mana khan ga du buduga habildar gumba cham cham ko yo ga tak tlang option na ba na te moi bu hantan hai ba na te habildar gi stage du na machi aina khan ba da no mai kap ya re ya ti hana ma ge kan sign si ji na ga do ri do captain du na khali ti wangani dara aduna mikha polaga le mi ba sahib sing na to budana captain gi status na masi mayam se control to na banang na khallaga to ne piba adu gum le hi bado madu gi mathau tamaga ning kha tamma ba mathung da chai mapan chai 1947 de india nang tamme aduga adu mathung manipur inda nang da ro yaw re aduga 1958 ta 47 da gi na 58 chai taramato haibra chai taramato sida amu be india adumba Jawaharlal Nehru aduga leiriba Govinda Balapan asina chingba mayam asina central government prime minister na head of the government oiraba kansida awang nongpokta naga hostile khara lam heli haina nam thanabi damukta the armed forces special powers Assam and Manipur haram bahanati aduga achi chalairaga tawe Manipur gi chingi jila kharitang da tawraga tawrame 72 degi Assam and Manipur to Loktoga 72 amendment the Armed Forces Special Powers Act 1958 and Hairaba. Adudana Manipur Ngata Toramadeki, the Chipunamak Toramadeki, Kogi, North East State Punamakta Matang Sum Yaura. Aduna Masida, Manipur Pumbada, Chalai Ribsi 8 September 1980. IT mamang dana chingi macha kharigi waniko Manipur Pumba Impal matamda da Impal district and Delhi district na pura konatorami adugi sida Impal yauna tawasi 8 September 1980 achigi area sida pura tawre disturb area status apasabasi chalai ga harabati section 3 da disturb area status haibam state chigi governor na aduga hana gene administrator haitare union territory adugi union territory gi du oidarmna adu to ose state chi gi governor na mana manipur gi mapam khara natraga mapam punamakta dangerous oiba disturb oiba area oire haidana sipai sijna da yadre hana kanda mana laukto kanaba governor laukto pai di council of minister na ko adu wahide bu governor haibani adu bu amuk ko na sendora aga hojikti Union Ministry of Home Affairs na Government of India na samna harabda mahana su mo lokthok na meba hadana galen na gato rido state na ko lokthok chare hada Government of India na tawni hadana Government of India na center na chaubani na moina tawre Manipur gi su tawre hana tawmadi adu sumaina tawmba machi yamna milot na nai tawba potni haibesi khoichai ka dagi laudna lakpadagi adu dani dana khoibu mayam na synonymous ni na kana right activation na habi dis madam ne masi he khomor padigi asidigi akhoi bu mayam na nungsi biri ba khala lawi khong en tabi dis abasabasina achobu maram mamana ba adigi 1982 ITD da claro edna civil liberty and human rights organization and link it sigi dum tana ba adigi matam latana samjala kanda aina commission da manipur commission da lebakanda 20 da Dr. Suresh Haidan Ama Lairami Medical Director Oramba Masi Public Interest Ramna Tokjaba Pamba I retired to Oraba Kandoko Mana Darga Sama Tharakana complaint case Sama Public Interest Human Rights Commission na Human Rights Kitam to Nagadorimina Human Rights Matliba Ekase Masi Manipur Dagi withdraw to Honbiu Aduga Yargadi in the other repeal Tonaba through Manipur government to Honbiu Haidana mana thare adugi case number ga tu hybrid suko adugi matang to na report number ka report cha han me pirakte ko na di pire
government of India ADGP amana manipur da underground gi movement se aduk lei haidana moigi sida jam sangna pere adena underground asuk sigre adigi micham asuk tawre chairman palak mangang lisung hunda tare bamandagi thorpada si phare du tawre haidana moina report pere additional director general of police HR human right pubasina pere tana chung matang to badigi di chame state government kan honari habido ado ai so appreciate tawe na commission ge tarati haire konhangda akoina condition khala aduna hana haigi ga chigi matunga na machine manipur dagi district area se phomong lok thu haidana mamangi report su report phong ge bogom na pi ge su yaugre aduda point khalada akoina lok thu hayaba kari no aibu abuso ba haidu si machi district area acha das kanoto di definition yaugde district area se hakta misuse to report amani haiba aduga ani subada 1942 gi British na toramado Armed Forces Special Force Ordinance 1952 adugi mato tamba adugi legacy adugi lemho kha biot mini to godaba port amani Gandhi amsu Subhash Chandra na to action sing the thingna ba to port aduguma port amani adugi Armed Forces ta koi gi ni wa hangna ba khona na ba kanti yaudra su mado Parabanina, Wahang, Mum, lay Wadu, Hangarabudi, Aduda, Hartley could be Mapon Kande, Aduday Neba, or Nakoata, I caught letting it down, Adugata, Toraga, Aposopagi Makada, Armed Forces Nami, Parada, Wahang, Bangam Day, only Paraga, Nankari, Chidele, Miba, Kulai, Mishikari, Hani Toraga, Yaris police station, Matushinaga, W. Higher than a period of Hawada, Madu in Bangam Deba, Aduna Chum Matamutanga Aga. Angang sing MSF ki angang 16 August 19 kano aduda kan mami gari Chitaranjan masamatan mayani chira adigi Sharmila ahana kondo adum kona toroko Sharmila chaitara truksi damte hele Sarahele adudigi Manorama chigre adudigi kanoda Jiben Reddy khwaidigi mamu ilse Jiben Reddy si Supreme Court ki judge orambani chumni gi micham nate IAS officer IPS officer nate Supreme Court highest court of the land the phamamba asina kare haire asigumba magi report to the co ready committee opined that the act for whatever reason and has become a symbol of oppression. An object of hate and an instrument of discrimination. Missing Mekainaiba, Sinamayang, actually Mayang, Sina, and an Indian, Manipuri, Manipuri, not there. I begin to discriminate Toraga, Kanugi, Paringlanalaga, Rimsta, Hatkibetu, Mayang, Rikshoala, Ama, Muslim Rikshoala, Mayang Ebuko, Makandu Mimnidra. I do you today, I quite some case to Lepan in Kumna Kangaba, I do Roy Heart in Nidra. I don't assume the give port to see oil, as it is highly desirable and advisable to repeal this act altogether. Maharim say, Machakaro to HIJAM, pull up not Logilaric Tegi, Mutabova. Logilaric Tegi must repeal to Gadabani and Harame, Adagi. I repeal to Wayabagi can repeal here, government in Lantogadam. Government in Yamasema, Irony, government in Yana, Tokadabani. Adulokto and Harabodi, Zagi, I recommend Torumba, Aduda. Police station tram ati lok to air na mana high evacuum. Police station tram Home Department Government of Manipur has lifted the disturbed area status under so-and-so jurisdiction of 15 police stations for a period of 6 months. High Natoraga with this submission kindly close the case in consideration for this development. Sigum Mamla Ramina Commissioner case to close the Viroina and close with it away subject to knowing what I have a call about with the government honorary, but today appreciate the week the 15 Katon of Topi Monta and Kai Manipur of Tonga, but no Aduga repeal the Noinam the Vanina, government of Manipur and the Vanina, repeal the government in Dada. Manipur government recommend Tongho, I don't hire, but I don't know,
tamini de Canada masigi tamtiba khotiba mayam dudi hanjilaro jam re masigi victim maibu mi ayam wala kharbanina hojik tabu akoi ge kanogi mobile gi juk oi besida almina somne mi phabada kananumna namge tu ure do smi ma na kata sitore du ure de mi ma sathi na phule ade ya du airport ki komthara pada du tobire tom sana du tobire ra tobire lon ure na kunti alon tu che mana lon phaba ya damne le kai du sang ka pha do ri me apasapa ni to do ri me ba adu ha magi danger adumak eudraga su danger di democracy ka yam chuna daba democracy ge ona taina ba port amoina tawre ba aduna supreme court na harise nangi nachana na oiba civilian population namada nangna apasaba sijina ripse masi yam sang na sijina buchumoi moina supreme court na npm hr bache jena be india da haigi se masi afaba aini haibana teba o lo se mabhauti constitutional oi haraga not that mase afablo ni de hairam de ba mase thu yam koi na to basi chumde adan kari nai bu mase na sang tharabu di na je pera 39 de yauri se mase na sang tharabu di nangi civil population le ri ban na chen nau sing na army bu airline kainona yekna bo oina mapan gi oina urakani aduna aduk phajagar ba Indian Armed Forces Indian Army gi discipline leiba mapangan kanba yamna thona phabado nangi civilian population na sinardi nangi kanodo credit to yam hantarakani aduma se koina sina bachumde haidra ma hairam na ba mase khakan han bada haje mamaduna awresala bada satra singna angang sing cha sing nau sing na tori bese tombu tomundaramni togadamni masidi kari disturb era machela monglok tho adu amu hanjing ya amu hanjing ba monglok tho amu hapsen adu kai kanni adu pura tho khara de government na to ya so siga aindi hanjala aroidna atopa democracy ke chuna ba aina ma semada UAPA adu en yam leiri ne adu da dum to bi ya ba okay pabung tharachari makha chathajaboina sagmande yani pabung kano tawjage Roshan ay matang manaw ay pabung dagi mong laksage kwa khoi pabung sarat lakse pabung akhoi pabung khaidi mani na su haidi mataw karamna afaspa se haurakibano aduga masi India lengak na lokthok tragadi lokthok pangamoi haibasu waroju thambiri kwa sigi matang da hojik se amarom da khoi se mi ki akhoi mi pan tang ga leiba dugumba lengak amakhak oibanina warip khudingmak Delhi na lauraga Delhi na warip laur tragadi khoi chat pangam da dugumba leibak amakhak oibanina hojiksu angang sing na taliba demand repeal taw haiba sibo karamba mayon da chatlaga khoi se repeal taw doino haiba sisu haidi akhang na hai kamai taw doino degi lairiba legislature mayam sida taksil laganda India government yarakan accept tawakanda repeal tawgada dum bakhakni do boina babung sarat lak chaningi badi id afaspa se mainly khogi north eastern state ta thammi si ayamba khogi insurgency si khogi north eastern state ta insurgency ki kano se yamna rate yang wangi haidana thammi adumakpu babung afaspa se mayamna pam daba yamna kano oiba akiba tujung ba oiba dugumba ek amalo makhak ek amakhak oidabani na masi repeal tawbiyo habasu masi fo repeal tawdana lai de babung nei aina lakchani ba wapamdi afaspa leirakanda leiriba insurgency lei hadana thamgita gasu hairiba akhigi kai haini masi makna leiriba khogi problem sing se afaspa sina solution porapanga madra habase babungi monta kari kamai thambini aina ahan bada akhigi common men akhoi parjana khangdaba moina khangdaba se suppose anga ma phagaraga moina kamai to react tone se khangdaba khara knowledge leiriba ai ami de leramani na khitang hajake isam sam na habada Indiana akhoi 15 October 1949 de election badagi ngasi bausi ejon today ngasi bauda akhoi otna naitana moina sanan momong sanan leiriba akhoi sorba battlefield makoi sanabam Wapam na bima waitin lady. Masida ina hajaning bana tamuna kabadi ayam to vikre. Masida armed forces special part pe si akoi parliament ki ekam ki matung na pigi bani. Masi pigi basida da moida army da ni pigi base. Army mataba paramilitary force id asana for CRPF
BSF mayam sidadi moy de PDF Okay, only army dane. army dane sidi yauri base state police de PDF Okay. maduga army na moy de incorporate toraga moy ge sami namni na moy da power do moy sije na biwani aduga akhoi gi logi term dadi paramilitary force su moy na adu to bu ya de state police na su ya de ba aduga akhoi ge state police sina akhoi manipur police as discipline yang the force ni na isa makta su aina chuti thorap 1970 kaya 75 76 77 adai du da aina bazaar chap da khongo hai lu kai thai ba ko khongo makha khongdo jai don man noya yaw ko check to ke da ba ibu kari ki no na identical yami officer ni ai hai ba mi on da hang ba tara su kaino ma to tar ja khoi gi discipline wap ni yam ngai ta ba yam chin lei madu to ga moina power pi ba si use of force hai ba di khoi army ne hekta mi ma phar ge interrogate to ga ma si insurgent na tes interrogation selam lei madu confirm to ni madu mana normally torture to mom da interrogation sele ba se isam jam wa mai ta angang de su haigat na ha du haigat su na te adu confirm to buda maside da yam na khudong thiba oi ko masima lere adu basically makhoi na sigi force to prevent sida yauri ba se insurgency prevent to emergency ga thok na bane insurgency le bi maram sidi india government akoi khangbi dre ba akhoi sida insurgency le si kari no hai ba se akhoi si kari no akhoi sida tin da na akhoi ni thole im ne ba akhoi ki phamam thok ba hak to phang dre ba phang dre ba si mainland le ri ba ai chei kunthang nom pan le ri India ki mafum de leri citizen namaga manipur le citizen namaga am think kene ba at present we are treated not even a third class no even classless citizen ne khoidi ngasi tori ba se e Delhi ne sumai to ya punti Bhumi to ya punti Madras to ya punti Manipur tori ba se akhoi si somehow inhuman treatment nama tawi amina su adu arrest to ro hora arrest to ba sirida arrest to matam da arrest mo pi ga dam ne army lai baduna arrest mo yiti yauni mai maming yaroni mai mafam di yauni adagi date and time yaune ba pha be matum do adu arrest mo si mai unit ki officer du sign tor ga si de pirang modam ne normally it is not given arrest mo si pi de ba ko akhoi masi yang kham darkar ni adu dagi army officer si masi gi matungina ek si gi matungina moi de law matana kano action lo bu ya de adu su president na parliament pass to ma si army officer ya am na power si mon de pi ba adu atopa mana sidagi choi bana holder amagi masi power holder masi exercise to si power si even holder asidi lagi hi community ma lo si kari no khang manati aduna power si misuse of power si yam lei aduna yam ill treatment to ya ko si tori base mi ma phata si gender bill loina phajana ma phaga den fu nei den sei bam yum mang de pharis ma fu sei biya de ba adu ma khara lei ba ko aduga sidi declaration of disturb area si lauk thom tung to godabni masi government ne to bu yai central government ne to bu yai ba adudagi ai khudam khara panjage Senapati district oinangi bosamada 9 July 87 da NSA ne attack to sanwal post da moni sipai mapun halami ahu manu sire ad arms ke mun se mullu to de ba adi army na operation blue bird na moina launch toy masida arms ka ammunition ke recover to na bai ne ba masida the brutal boin torture toy village se chahum hena village chahum ne na moina torture toy ba rape case nupi hom toy molestation asumai to na moina Guwahati high court tam file tore Guwahati high court na chahi kungani pan matungda masigi enough evidence leite na moina dismiss to ge si de ba akoi keno violation ji mo ba another case da Miss Rose do urkulda masi rape tawda ma adugi ijat tumang de ma suicide to gitna masi whole very Indian army de khangi bani adigi atopa mai hajige menje saija si broad daylight 10:30 4:30 ko ga tin da broad daylight road side ma kap halimni ma I measure ne khubat khuthangalimni khuthangal da bote hoji adugi su kaisu action logti ma officer ne swai mo khuthangal ga di kapu ya de ko akoi lo le madu khangadam ne ba khuthangal be sanin to robani khuthangal di kapu ya ti
adu akhoi sidai adu yadaba phone ya da basi akhoi sidadi hoi nam chane ba adu kapi diso akhoi manipur police ne kapne to personality army ne kapne ti okay adudi haidi ngasai taseng sigi ek sigi power sidi only army da pibani haidana ba hoi aduga maninna adugi chance option ba armed forces special power ki ne khudong jaba se loina mang ne lori che adu si pabu lo na yabro si bo yadi manipur de lawless leni manipur ji manipur de law leite ba manipur de law leite ko hasigi akhoi ki insurgency ki namada mla khangde akoi mentri khangde akoi bureaucrat khangde everybody is taking advantage of that insurgency se akoi de industry de moine lawre industry minister Hemuchandra do governor unabajapa Naiko, I am Mako ma chongali dudi ma games dress toga moi terjeri impal bazar si tani ma panban chongon den khona ma emile na ma no wona to adu that is highly banote ana ba ma hang bangi rim se chapada governor ma pa terjeri ki mamang si tani terjeri ki mamang de my sector headquarter le mite headquarter na madi mang ti ama emile na proof tor bauda moi na dishonor to e ko ma si to ma si this khoi de this sidai de din adu na hajari si ma si de mafurang ka mulam na te na hajike aduna mathanda amu haijening bana aina haijening ba sigi se manorama case ni si hamjam ba manorama se ma si mayum de gi phare ko ma si mayum de phare ai wangkai de ni yam nang ai nungai tin chalui ma si khonggo jin ga sesun gon tor ga ma adu mayum de forcibly phar ga retire to kan ra tor ga ni adu da retire tor ga de ni challe adu hangi ma si totally rape tor kai tor moi tor chita lang thom met na ko adi matung da khoi gi 15 July 2004 the naked progress to to yes kangla de moi tra ni thoina moi tra ni thoina ne si world record ne 15 July 2004 da sumaina naked protest world sumaina photo tri adi dagi na sadapil hong gi base asomdo khong base adi extra judicial killing da hoji supreme court de pending le base 1528 ne ko masidagi hendra akoi sidai da hat khiba mang gi badi be masing khang banati ko manipur city akoi city se mampa ma le traba lam mani ko aduga isamchan mai dai ni amne nuai ta ban sanjit ka ba Rabina ga hat khiba do aduna moi adrida masi ibemu pharmacy tani ma thali do assembly ge maning dani maimu pharmacy aba maimu haja maimu pharmacy ibemu pharmacy be kanum hai ko madu masi namjalaga manung do moi goda manu jala moja fri ja haigal ga pistol tor ga hat bane ai hat pa gang mami bhaire ro potence the fajit re ko aduga manung chingelaga man ka bu da pudit matha ka badi idu tor ne furi chaigal ka bane moja fri tu ta adu hali yang ko angang si moi na hari samu mukong ni chelak puni hai ai measuring to samu mukong de na pharmacy go de nearly 500 meters ne madu chapel tong lai pani chapel tong bo ko khom tong bo chen ma kana ne phang moi de no adida assembly de matam de assembly section phami ko manipur chief minister mami hai ro hat puda tenu pa ko lai te hai hi pani si wa phum si nongalaga clarify to adu wa hai de na whole manipur praja khudi mun ai na ko na taw ro to adu hati na hai adu minimum ba si manipur da ngasi mantri wo ro amo ro abo ro pukhin cheng de ba minimum ngang pa adu atu ba mahjira ke ba ko yamna nuai ta ba se hairang goi thong da volleyball chale competition ma da moi tara bu hudi ka pa hali ko moi adu kunthra ba thoi bani soe 1994 thoki bani adegi CRP na tamono si hai ba do rims ki da mamang da line na level na si 7 January 1996 da madu da medical college student na ma yawa ba adu chapadeski adu mi ma ko ji line nam dika pa hali ni madu CRP anu hali ne ko adegi malong case khambire dna malong with waiting center laiba moi tara do 2nd November 2002 da madi matung de ne akhoi che Sharmilana adin mitai ne ko adina akhoi na sum khanja da ko manipur sita tori basi apo special power act si
कनो तौरेन हारे मसी promulgation तौबुदा आईसी 1978 असम नागालैंड बॉर्डर लेरमी मदिसु आर्म फोर्स स्पेशल पावर से चनेबको promulgation तौनुमिता रेडियो द हाइगदबनी टीवी द हाइगदबनी गैजेट थोकदबनी खबर द फोंगदबनी था तरुक खुदिंगी अद था तरुक every 6 months से प्रजा द खंगदबने प्रजा द खंगदब यादेबा सुप्रीम कोर्ट ना हागिने अदु totally to my surprise I manipur thol 93 thole 98 ta akoi home department ta tamo de lehidre mami palaroi ko man specific the home parami awa manipur arm for special power exercise nahi hai ye adu ong to yingin hai notification do I put the jai tara mari si mon notification to om die 14 years 6 months the thokada basi manipur se अदुगे एग्जांपल अब शू से 22 November 2008 ता मोइना साइन तौना करे को मणिपुर 18 years से ग्राउंड कनामो ने चेक तौरम दे केम जिदे चलगा असरबल केम लेरे अखोई मोइ सरेंडर ग्रुप हम दरे मोइ नंगन लेरि बसे रूल की मतुगिना दी मोइ केंगी मपान थोपु याती नोइ बाइबी याती करी पुतो बसे मणिपुर कनामो ने चेक तौरम दे 18 years ओके ये वो अखोई सोइरि बसे अखोई सिदी अखोई केन सेंगना थबक सि तौदबा अदुदगी सोइरि बुहाक्तनी अदुना आई हाइजनिंग दे इसम जन हारिबदा जालिगोर बागता हाट की बसे जनन दायन हाट की बसे मी लिसिंग चंगा दिन लिसिंग चंगा बु हाले जनन दा नोमिका फाट बसे मदुदा रविंद्र टैगोर से माइ नाइट फुट रिटर्न तोरि बनी अदु अखोई सिदैदि चुग्यामना ओट नैरबा प्रजाबु लाइरबा ngakani changi basing si ane ron chungui na khunum chan kana changge ngasi wari basi manipur phagana honari basing se siri ba kari tori mayam si akhoi honari basing se ina khun ma nati mayum makai wangba kano nati ba lairba masa hakne ba ma pin de tholok ma ai kari manipur ki tamtai kari tholok ne si moi adu akhoi na mayam si na khangedabne akhoi kamai tu support to ke si aduna ibima masi aina first round de sidelo sinjage manam de akhoi si soiri base angle yam politically soiri socially soiri religion de soiri ko economically soiri mayam sini adu ai si bok haije ke first round sida Thank you very much Pabung Thagachari Roshan da mulak jage Roshan akhoi gi Pabung ani na akhoi gi afaspa da legi daba gi wari adagi afaspa kamai ni lakhibano habagi wari ko tongan ba Pabung sing point thambi ge Roshan da ji aina lakchani ba bafam sina akhoi gi manipur gi any issues da akhoi gi student union student wing sing na yaw da ba se leite ko akhoi ju dum initiate tawdana habadi at least na koi gisu tawam thokpa mathau khada da isu tawgani habagi any kano the issue da yauri ngarang maksu smaina faspa gi si repeal tawbion hairi dumapu hojik pabung ani na thambiri ba pawdam sigi matung inadi hojik pabung na thambi ba tha taruk ta tawgada ba se sahi tara ga mari bo tawramde sahi tara nipan kem to yengjalam de ga ji di sina thapadi everything akhoi lamji di lawless leibak ne habada pabung ga habi ji masi kamninga yawdra ba wapam ne ba pabung asu yamna manung da soi ri ba mayam ji sina hojik section me ande changjala ga su nakhoi gi satra sangsan taruk tagi punna chanchalai ba khongjang ji da kari awon ba kharak khajik tang purak pangam gani habagi wakhalon da changchila pano Roshan ang tang thamsi hoi am thagasari ngara khoi ma he lup taruk na khoi thoki ba press release amada khoi miyam na black law ni muwa ani hari ba si khoi miyam gi kholao amadi miyam gi khongjang masi oimina mathau ta bane haibagi maramdi armed police special power ek haibasi khoi jani na su maik singa thambigre ekhoi gi tasingna ek asi khoi british miyam gi indian british miyam gi yosin lamthana ba khoi ordinance amakak semkhiba mani adubu tentang na haibada 1942 da british government na khoi gi india british indian singbo namthaba yanaba makhoi gi lanmi sing sempatla kanda ot na henba yanaba gi damakta khoi
ordinance amakak semki madugi ordinance adu armed police special power ordinance haidana kawi masi matungda 1947 da British na koi lengak wekro matungda India gi lengak lonsingna khulai oina pai daga seasonal ga laknaba armed police special power ordinance amakak ne masida India gi tongan ba India lengak chaba koi gi lengak loiksingna season na bagi damakta koi disturb area ordinance na DAO na amakak semduna makhata sathare adugi matungda 1948 ta armed force special ordinance asi ek onduna armed force special power ek haiduna korke masida ek asi India gi provision khudimak da chanhan khiba masigi matungda koi gi ek asi bu 1957 da koi ek asi koi muthat ki 1957 da adugi muthat ki ba masigi charak sida 1955 haidana armed police special power ek chamana ba Assam disturbed area ek ko ba ma semki ba hawe ba ko koi north east da koi lal howagi ming da koi namthaba ya na ba tam na koi form la am pangkhat pagi mawom lak e ba adugi matung da mu hari ba ek sikga ek asi leina 1958 armed force Assam and Manipur special power ordinance semki ba masi 1972 da koi gi ek asi koi maming se koi armed force special power ek haina maming on kre madugi matung da gine bangasi koi da saithing lai se ngasai ain haijabdo 1955 ta armed force special power ek chamana ba Assam disturbed area ek anama lai se masi Assam gi lalhobu sing namthana ba lakre madudagi amung Nagaland ga Assam ga thangna ba state oibani na koi gi masida koi gi mathang samdara pui mawong da lakpadagi koi gi Manipur gi area khara da mu konsen ba yana ba koi Assam and Manipur special power ordinance na lakri se si 1958 ta koi gi Manipur gi koi nagata ba sana jong sa habi bu nagata ba de kuki ta ba chuchampur kari kara masida lakre ba madugi matung da 1972 side orong koi tampak khudi makta koi laloba tampaki mafum kangkhalak padagi apun boina 1980 da September gi date 8 ta Manipur pumma da armed police special power ek se chalai ba hokre ba masine akoi da yamna kiningai oiba saruk amakhakne masi aspa gi yangden saru oiribasi akoi nainada ba yaroi miyam khangda ba yaroi ba masida clause number 3 clause number 4 clause number 6 da pali basi clause number 3 da pali se koi gi koi government na mafam amata hekda da koi disturb area na lok thok pa ya ba clause number 3 da policy clause number 4 da policy na koi gi disturb area amada government gi khulai pai ba khutpu or lanmi amana tawning be hekda tawba ngamba lambi thingba ngamba chathok chasin ayet pa pi ba mi gi yumda changsin ma matam da akoi gi thiba humba yabagi aki akhang yabagi akoi gi namthek pa or phamlan ba ki hakchang da kai dam hat pa yabagi kyama piri ba aduga ngasai Supreme Court ki adugi case to khot pada yadabagi maram se clause number 6 ta mayik sen palli ba crime da chenari ba Indian Army oibe lani oibe masigi mayok ta chum aran wayan changsin bada India government gi ayaba ma yauri ba maduna takpadi masigi ek asi akoi gi yamna chathi ba akoi gi miyamna amuwa aini haiba se chi mayik senga bane masi miyam gi ho amachangi miyam gi khongthang haibadi tungi kunai amagi damakta tungi miron amagi damakta aikoi leminar kanda Manipur pumbadagi armed police special power ek ase repeal tawna ba honaba mathau tare haibaduni masi khangna loiba nate jana jong sai mathang akoi panbi gi biduna ai second round su laksage aduga marakta amani tang panjaramge aikoi gi ngasai kainoki malongi thokdok pankre adagi tongan yam pankre adai akoi rims ki matam da koi matam da regional medical college na haira mai sa ko RMC na housing residential medical science rims na masida koi gi CRPF ko campus 95 amasung 119 suba battalion CRPF ki personnel sing na koi sakang da sing attack
tawri haiduna mairoi singi mairoi ubuduna ne bain pukhatsai je mairoi sing mairoi yauna miyoi mapan pareng lefalaga nongmaina kaptun hat khibagi adagi nga sai kaino duna akhoi ama akhoi thadoki ga habdo ojana sai panbibda adu simaina sigumba yam sathiba igni haitare nan manipuri na khantoga thadoki haiba degi akhoi jonoston da tamak pa akhoi mairoi haitare uniform dress da setsaba akhoi gi thongju part 2 dagi koi korok dagi thoksom malenga masanu pa haitare ko netaji police commando na dum pharaga dum hat ki bagi dum wari su lai mayam lai gre masi ai khara khak chatra ma oi bagi chatra ge area doi pukachabani masi tamthiba ekni masi miyam namthaba yana ba khulai ama khakni masi ai koi punamangna ai koi thengnamina ba machangi madu natradi akoi punsida awaba ma akoi puna taminagani haibasini masida natana akoi gi irang siga mari lainana koi gi october gi tarik ama 2024 gi da koi police station koi tha taruk sangtok le haina koi lok thoki police station trampan se adugi matungna november gi that 14 da amu police station akoi gi police station taruk se masi mu hapsalakpa haidi disturb area se akhoi gi kaino tawgi bhaitare masi yam angakpa thodongni makoina mu october gi date 1 da 2024 da gi hawraduna tha taruk sangtok le hairaga kari gi damakta mu akhoi gi sangtok police station adu tha mani sida mu khudakta irang sigi namada november gi date 14 se masida mu koi ki police station taruk se mu koi disturb area na lokthora ineba masi angak papoi masi ai koi nga haki oiba police station ama amuk ani mu ahum mu manga mu lokthok loksin tawgi thabak se ai koi masina koi peloi masina ai koi gi nungai pham oiroi maduna ai koi armed police power ek asi koi mani pumbadagi koi lokthok panatana repeal taw natana koi upai leiro habasi mai thamjaki okay thank you very much I second round dong lak jage papung hojik lai ba khoi gi present conflict si gi da pusalaga angtang yengba matam da khoi gi tasing na north eastern region sing si da insurgency problem si yam lai hai dana ngasa ge afspa se lai khre ado hojik even khoi gi si chahi ani gi phajala ka dorni me hai april tangkhai chan sale papung masida ngasa gi police station khara se amu komthok amu komsin amu hapsan amu chi tawri se papung lairi ba hojiki akhogi ongoing crisis sida kari haini hato hapsin tawba adagi amu disturb area papung china bo akhogi hojik laiba on conflict sida kari ahong ba purak ngam gada ge ba papung karin tang amoy ai bo hayo di jeven ready commission impal da lakhi badu da hanagi human right commission gi office ta mu hearing tawi akoi ku ken haro chingi yang lawyers forum haidna leiba du gi ukil loina aina split tawaya 45 minutes kai submit tawi armed forces special powers act masina lal hoba naharo aina yadaba insurgency machine hangal na ba pot amani ai de jeven ledi zonga e mana chair torimni army officer miawi university vice chancellor miawi aduga koi gi hajarika nawi moi manga moina preside torimni alaida karigino ya why because masi hak tawai bedigi nong magi sum tawdana underground movement insurgency ni haiba kolai paiba aina yadabune se mari manga taruk leramdigi tara manga kun adugo daina oinama ching tam khaidin hengal ya aduna abajba bacha masi underground gi underground oiro haidana recruitment to the underground adugi center amani ready do haifet chorap ne nga sorap paidi masau budi uttarasu haibi gi taita adudi am chalo amin na ma yaw kollepton general ma hani go oramba ma mana adudi police ne tawredi lon yagadra police te halloidra aina mana ama phagi tawreba adu dagi wanate am process manipur de asuki matik tamthira aduna amaronda
Manong pahalam ni saudana mayam badu adudai laman khumi na na changa mayam mahat pamido aduna ai wal ni na suang ton phagar ga mok mang khangan da badu dai laman khumi haiba somda mamang le badu dam ta injan all in area ko ni tamma handla kan na haiba gi leiri badu da laman khumi bagi dam ta chang su yawe yes aduna tija ko recruiting center to the underground hai ada moi no de khai yan de ado so whatever case me ai submission do to bunte adana adai de hai ba mam sida masi asuke me phatra ba ama samna arda india da naxalite ke movement che kayam kalli USA bra karna mang da che hom mari mamang da mi maudra pop hat ki gain lei dana ko adiga duda hale na andak tasu strategic arada to bra du di police na state force na action ba male ma mama hale en tori do adugi tori mam da mamang da home minister oiramba amada journalist sing na hangya ba naxalite ki movement chi yam kala ba to bisida nan armed forces special power section na leadership kari no no they are all our brothers aiba Layidraba Yama Lachom Lolito. Sanachi to the permanent man, Lam Wallen Giaba. Ma Patima Sing or to Swantana. What about the Manipur and I matam later and man Chatuki, Yam soaking or Yaba Tamula Lito, Mana Sayana Humarira Haramani. Hybrid Naxalite, Toriba, Sipai, Captain Halibanita, Kunbiese, Halibasal, Halibadu, Haliba, Almi Haliba, Singachida. Northeast Chalariba, Ampositional Powers, etc. They are all our brothers. Kind of high abako. And what about Manipur? Northeast, I have no time. I Turkey, I could tie with a monolith to Yamatam, I do the Senate citizen meeting, Patin, the no human right over the machine, the Yamchum, the Bani Haidana, the politician retired to Gandali. Other men are high about Aduna. I quit that year in the chair. I was about Northeast, particularly Manipur, the English chair. I quit in Yamachani. Moikan Ronda Harga Barat Basini. Hang low there, low there by book. I know toy in Himalaya, I am no higher on higher. Nangi Honorable Narendra Modi G. Mahatavayate. Respect over the Prime Minister. Masina. Double Kumbakan, double naturally triple Kumbakan, the Tatro, Madi Ta, Togum Trampan, Ta, Homata, triple the naturally Madi Takulum, Papa, Tumam Nidana. Hacti Yanaroi, Hayani Yang, the Bismo Manidana, Bismasi, Pichibi, Marun, Taramari, Walidi Metu in a power in me, but there was a don preaching, but there was a Magi to Sasona Chimba, the Masun Panidana, Hare Krishna. Harga lady never. Narendra Modi na. But from Matakanai, America, President Rasagi, Adugi, Adagi, Lang Kama Rasaga, Kanoka Tonaba, the Yasom the Tonari, Konamachi Kam, the National Narendra Modi na higher of D. Kind told him, then, sir, what about Manipur? That is Hare Ram, Magina Ramni. Totally told him never say. So Makana Kana Habakanda, Moisha, some punk night and in the leaders would say equally. Apubato by India leader door. I quit target Kani, Tang Sagani, Manipur, Apubato Buluching Bado, I quit BJP in the tower was so good, Congress in the tower was so good, other party in the tower was so good, but BJP in a photo tower there quite Lem Taro, Congress in the tower, Lem Taro, other party in the tower, Lem Taro. I go na Kanang, Besai, Mayamsi, Manipur, Saka, Piri, Ban Pai, the Paparakadoba, not like a politician, Mayamsi, Hector empty with an Hibanateba. Pan the key. Say Mamma, the Antemni, Ponduda, Mrs. Soldier, Pomako, Dicari, the man is home by a curly and a chastisement of the language chastisement. I know what do you mean by chastisement? Masewati Warpa, I know Nuxina Toy to Uttava. I was sounding ba Tambal Chong is a poo kind of Yabra Habido. Poo di Puba, see him up dinner toba, Yan Tarak Nava, the color can I call me, and Habidunaba, as I'm some that I am a business on MLS or Jeremy. As that's Pong to a similar side. I am like the end to know on the pen the moon side and Toraga, Corna, Maggie Pen, the Bocota, Mandro, Kanda, Adum.
mapa masadona oh haidana taweba aduna akhona hairiba saiba tawriba che hanagi government khangde ama khangde phahaningdigi khara kan khaitan hairaga di tadre di khara kanna hairaga di taga drasine ba adugi potu memne khonna Narendra Modi da haise kuki lamento hen nang na chama chuna hari do ai khoi chu ichil nauni ano basang panata ba hanagi ari bolai bedu ai khoi chu moi du budi adum ya ba adudi nang na chai pa raga ai ai la ani kuki lamento hen ba adu noi kalu to orde noi na separate session to re noi na mai tai da landar se kari no he yaro to hai bada to idro sungai hanin da ba aduna ai khoi chu ni na ta bai thar da to dana khoi chu wangang wata je sung kalle na mi na sung claim to re adu khoi ji yengi ba mi ta chumantana hanigi chai chui chil na na chi minister oira ga pai bu nang tong de nang bu to handre khonandre to hane khoi la ro president ul na same na pai ha ga hoji ki president ul sina mu champut ta re ba with due respect to the honorable governor and home minister ai harise zero kai president rule or body aran ba to ne hata kap khai wa to hai ban te zero tolerance side ne terrorism sa zero tolerance di zero dan ba ama bhabule hen da ba hai ban ba ada hojikti akoi na hai chi kuki gi adu gi ada gi jati gi na te mi cham halaba adi macha masu mamanga ka laga halaba mi taru mangal laga ma pumang khan da bu di ma te wo so ai gi jati ne na kan jai roi mi te ro kuki ro naga ro pangal ro ui ba the case maybe adu di chap chap san lawa ba aduna adu laude ba aduna somna sa kedore apa se ba je asi gumba asi manipur se apa se pa tawraga sason tawningi aduga president rule tawraga sason tawningi adu chumna tawrabdi apa se ba ji jo yamna phatra ba pot amani chi jo khatang bu chungge hardi khatang bhabudi yabani ko adu ba room do litre ba malam di wahang ba ya na hai ko na haire supon ko na haire pabu pharaga police station china wai ne du tawraktre adu wahang madina tro mi phore chai du phore makong te makutte adigi wan thare khotare em tawri chu wahang interrogation ma interrogation ni supreme court na hairi ba aduga among ba 1998 ki matung dagi di do's and don'ts mayam chu pi ba adu india ba power du pai kanda anu di thone politicians in there semin so kanda adu kanda mana toloi da pot mayam tawri sidi lo debu pangtok to ya ba minister na adu ain gi matung na sasun to ga na tro akhoi list 1 list 2 list 3 list 1 union list 2 state kenya ma concurrent ni list 2 is the sovereign power ma state ki government da habedi chief minister ma sung council minister the pd na ba governor di ke chuna te ba governor gi minda article 166 ta order longda thokpa do mai ming da thokpani tawdi final subject to chief minister na confirm to ga cabinet na yaraga muthang la aga jai unified command ga chief minister na yaraga yes yaraga order thokpiro yaraga home secretary ranjit na thoi in the name of governor aduna governor ha kanda hoji micham ju kari ju governor na kai chu ngamde ko ngamde di governor city council minister ki advice ki matung in chatkadam ne aba abuga hojik te council minister ki advice lai talabanina central government gi haibedi home ministry gi Narendra Modi general sing ba government gi aduna haibedo amtu so muka governor na governor ki rule hai sa adune governor ki rule sidi popular government mai maminda rule to da ba abuga president rule matam da so mai maminda aduna power khara yawarga sida rule to dine ba aduna adugu machine sida nupa thona ain do chapta na to biyo haibini ne ahen ma to biga nune ain to biyo tang ni pan de di mars ki mayam se free roll erani masana ain so dum lijeri na to lijeri bisi khana ba china ba khara lam chang na ba ya da ba khona ba khara to re adu di ga men thing do na tra ba adu pot pun mak tu to ga da du to de adu na khoi se losalak pada aina angang sing chatra sing msf adu de sam nong sam le bo ke se lona 15 moi tarup moi na tawi besidi lepaki apro amana ba adu mo khoi de so khoi na hiring hojiki khangdi khangamani repeal le se government india ge ni moi dong khangami adu ga de step erang hak lok thok pa hai bedu ti khoi ge share pc se hojina kanu hai bnss asidi adum leigeni aduga matam tu chana 144 habi district state na apply to buni dra adu 144 lok thok pai de district state na lok thok chabe ya share pc de dum le hong na ba adugumna
disturb area state to say there central government state government na man tori matu nang hal okto pa ya apa supaya dia dum lai ne ba tha taw ler ka mu la kan yam chung ler kan adu so pudi anang sing na tori se pala puthat pa lo gi lai ring tagina statute book kaina kawi lo gi lai ring tagi adugumba maming che muthat kiba kanana tawgani central government na parliament na mana puthok charaga tawgadabani adu tawna ba akan ba pressure ama tawda di democratic movement tawda chumi amatang last ta haga ang singna ngaina ba mamangai da 1998 ta apasapagi naga people's movement for human rights na challenge tawda unconstitutional oide haidi constitutional oil law se mading amni haina ta gare ba judge mangana then judge mapan review to wasu yai adu amuksu 98 ni dana hojiti ka no 2008 2025 adu orwedi supreme court ki thong asa khoi legal expert mam tanaraga manungi amsung delhi gi ko manipur gi leiri bisi tanaraga noine petitioner oraga adu momento no morena male jere ko supreme court ki thong ju thilu ba chumi ana sumaina to wi ge do review to biu national kemi asuk segara asuk to gara supreme court motor mi lising am chama ko ni pan case le adu da am chela ma yang kai chama chani chohung gi area supreme court da thagal am tong to busu yang ba chungani thank you very much babu haidi babung na haidi angang sing na tawzariba masi lebaki achawi issue ni makoi na changchiliba khongthang sida makoi gi thong haigadra haidi mitna na kongoi ba yaba lambi khara su babung na takpi bagi damta babung ba han thagachari makha chathajaboina ai babung dam lakchage babung na kalamam dang sai leirami ba lapses mayam yenge haibu daga lapses leirami ba mayam se si matam dugi tawgada thabak amta tawram da bane ba babun panbi ba se masigi lapses mayam se dum pali ba matam gi lengak tu gi asoi bangak ta oi doine ba babung sina takpadi leira iba haujik phauda thokla iba mayam se ngasi ngarang dagi soirak nalaktre nat tabagi mami ne ba babung chauna tari se adum lana chatkiba even army khakta da piba power du akhoi manipur police na su dum misuse tawsan ba si matang da babung kari haini hauji akhoi suspend animated suspension da budi lairi yes sida budi lairi ado babung gi oiba mota kari haini kitang akhoi jingje niom chumna chatpadi yamna mathau tai sida babung gi oiba message se kari pibini babung isam samna modi momang ni kitang hayoge yani babung ampu akhoi gi insurgency movement se naga hills tagi hokibani okay adu hauraga akhoi north east ke state tare sida spread out hokibani ihala mudin naga na hokibi movement ne adu degi se ampu special power action 1983 punjab se dum dawi jnk de se dum 1990 de tawri adu da moina akhoi gi moi power piri bese power ji army de piri power se moina totally misuse to yauri masi misuse to se akhoi na khangaga di man misuse to ro suppose lekai imda anga am phare ne innocent ne bum pha su moi madu chingthuk na lo bugi do adu gi shakti do akhoi de le to em ma an si mayum anga amu yauri de lekai do de ma di le roitana underground out had di adu na te bayam phari bako innocent oi ba student ga ibon na roshan hari duni student me am innocent oi ba mayam siri masi akhoi na thingbang ngam de ba masi aur akhoi gi weakness ne adu atu ba mna article 355 Constitution India na piri basi confers power to central government to protect every state from internet disturbance hari internet disturbance akhoi the internet disturbance kari na thui buno what are the causes for the internet causes asi internet disturbance kari na tholi no masi moina akhoi state model treatment to ba akhoi thawan yemi da ba akhoi demand sing si pipi da ba angang sing si da moina sam na da akhoi gi angang sing si moi thabak le di moi thabak mu tok da di moi mind do adum thabak tu da kan to hini akhoi sidai de hingbagi right am leitri ba manipur na ejon tu de da akhoi hingbagi right si makhoi manipur tu leitre adu degi atoba mana sidai da 1951 da naga national council na election first election se boycott to we na si ode manipur de election am da boycott to ra manipur de di to dia akhoi si
kanam no do I kangam deba India ki ye te sa si ka pulo wai chalasi ko moi phone de le be pulo wai chalasi ado akoi noi ka pulo ge akoi facility loi na Delhi de phangi ba Bombay de phangi moi mayam adu man phangalu adu akoi facility ji pi ra su mi khara gi pocket ta dum changba very true mi khara gi pocket change madu yene ba phansing che welfare phansing di praja gi ne mi moi mantri santri khara leitana mapurang khang do mayam jin vote kar ga drug indi kaino to ba moi smuggle ga mayam chi ai do hairo mayam khang wani moi de moi pocket lo change mo si kana mo na manipur si unaccountable le state manipur de accountable bu podam bu leite podam decision na ribda decision na badana central government fan pirai ba sing se masi ai si ge masi wa pham si moi na phajana season na rumati madu adu season na rumati ngasi thoi ba thok sing ja bu thoi ba ko isam jan ma da ji election to se manipur da election boycott to se no ta hairo ne hauji manipur da akoi na si 1949 dai ngasi bu wa le san tak 27 je election to akoi hauji de boycott to ne rayo there will be some change adu da gi akoi hauji change strategy se change to ta ba ni Vietnam ba yam la ra ba uru wa nu sa ba sin aina han saje America ba super power world super power ji mai thi pe ni America na ngachi bo America history da mai thi phang ge Vietnam da phang ge Nepal akoi Vietnam diga khoi Manipur yam hele matam hauji ke matam dige state ta bu da mo yam la ra ba moi la di ai har do ko mo do akoi change of strategy se akoi hingi ma punji se change ma to ta lifestyle change to ta ne lifestyle change to da akoi si unity ma lebe tare very true unity se akoi leita badagi ne ayam sori se yes and boy of the people se paja se akoi ne so ne khan ga dam ne ko paja gi khunjil paja wari ba se akoi uba ma ka da akoi awong ma lak ne paja nuai ka Manipur nuai doi ni paja ye phadati ya roi ko aduna akoi economics de independent noi chi moi ma pan ta ngoi se ba ko akoi su mo no biam kan si hangi ba labu lamang ji gi posei tharaga mapa nagi amulak da no da 600 700 truck lai ba se masi akoi de lai ba se akoi de gi pot ha ba tha thok se ba hang matam sa adu de gi atu ba mana mi pha ba mat ben joro na ma torum dra ai ta joro hai ba se ma ji joro chi atu ba na te akoi miti mi cha ni okay ko mana di bai to ni mana di bai to bu de le kai ma tu mana hai ta man nu si da bam chu ma dum tiktok ka ma jo phal le ba ma tu ba yamna aina haje gi bu mai te gi yeng na ba di mai te wi ri ba masi wai se mai te gi yeng na ba di mai te wi ri ko masi ai am ko na haje ke ma du na masi hong to ka da bani India dan tak 60,000 hen troops la ki ba se ai ni ya la ma da so yam troops ha je le si kari no hai ba se Insurgency se eliminate tawna bane one of the reason se masi hek boraga sumaina beli ko selaga soina si tawro kane se ina tu de khangra bane chai ani mamang da aduna hoji moi adi keno tawro khini aduna akhoi angang sing si dai na isa sing hajening bamana noi gogi matuina akhoi pulap parjas fuda makse na koi gi akoina ahan sing ni tholi se na koi gi ni aduga na khoi ju hallaman haibasta ga targa ko aduga na khoi na khangda bado akhoi na numi tha uba halamabni na hallaman haibatu tabiu aduga angam sing su discipline leina ko leiba ki dam da khalaga sacrifice spirit lebiu sacrificing spirit kathoba gi thamosi yobiyo ko aduga masida akhoi we mo social life to tori mayam se Manipur da angam sing thingbe corruption thingune angang sing ai hai corruption Manipur de thingom da Manipur change em lak tuine corruption thimu character yaw da ba moi mantri santri ne na tori myam si gi lam cha san yaw da ba si su thingu ko admai to dra akoi si su noina ai to di hai bna di sa sing ai yam thag ni ngai na ko na si khabar da ga hapai bedo yam na thamo sung ni oi adina akoi na ngam da bu pa mo hai ahal loi re ko uraba mayam siga mapana tol siga sida khena ba sida ni yam no ai trise aduna anytime nokoina haire putar akoina noigi mating pangoi da beleiti sasa aduna Manipur ta akoina ngasi tholei bise nakoi the future generation gi damne akoina ngasi tholei si Manipur se hantaki matang sidaida akoina chu kuki matang sida Manipur se kalhok da ti Manipur loire haibo pham chai loi thamjake
Okay, thank you very much. Loishilak pada ai Roshan dalak sage. Roshan akoi ki pabung ani na tongan ba happy hawjik student organization akoi taruk na thamliba asigum laba wafam sida tongan ba mitna na kong oi ba yaga da ba warol kaya ama su piri kwa. Adubu hawjik se repeal taw haire to pabung na sudum taw biri repeal taw ha habis India government na repeal taw gadabani masida adu taw na ba hona bada akoi sida mayam unite taw basine ba yamna mathau tari se ado hawjik se kari plan kamaina habidi akoi na pabung akoi na pam base kaino ni khabar headline karamaga to khibasi pam deba any thabak ama tawak pamatam da action ba ondhorak pasine ba pami se chen jai se action ba ondhorak kan da la ka doine ba ado kari habidi just ngahaktan gi mi na paba nungai na ba akoi media na su pukhalaga discuss to ba nungai na ba adu pam de ba pabu nupa thongna habidi commitment laina warol ama thamgarga di thamgri ba warol du dagi maning handana adum mamang da changsan ba adu pame adu gi expectations ji ekoina haidi na koi nakalamrom da na haita magalai da bani na haita magalai da base lairi ba khoi gi society sida lairiba amot pamayam sina changes ngamakta badagi na khoisu masigi issue mayam sida yawra ineba adubu repeal gi wafam lakpa sida repeal hai sidi India lengak na tawgada banina kari strategy khara di yatham thokpra na khale Roshan kari thambiringi sigi matang dadi hanmada miyam gi ho satru khunai gi ho ma hai khoi mathau tai habadune ai ngasai hanma thamjabadu adubo khoi mathau ta base khoi hanbadi leite khoi makha ta na akhang hai singa khoi pulaga khoi sanction naba ge khoi tongan strategy khoi leiri hai ta khoi ne yengba ya base khoi matam du gi MSF ki Bisempu district ki khoi unit ki hai ta re pokta boi oiramba satra organization MSU MSF desham gi apunba body matam du gi Ampois percent power ekasi manipur mudi lokthok kadong ne haibagi ho 2004 gi size da so thodang ama lobiramba mahiroi yamba khoi chitranjan ma na khoi amakak palame masi khoi punamak na ningsing mathok tai mahiroi kunai khoina miyamna amuba an gi makutta sigadu saru masi gi mayok de miku amatang oirbasu ningtamna lawam laga sikhune hena phai habasi aseba ware amaga loinana ai isana miyamgi himentos oina mang thana chalam lage haba waisi koi ipum khudimangna maire khudimangna koi masi kofade masi koi mahiroi amadi miyamgi yamna maru oiba koi tangai phadaba mantra mane logje masi matamdugi akoi gi inkumja 2004 gi July gi tarik tara amadi tamathoi gi ani lonaba ani gi lonaba ja khoi thangjam manorama bon kampu dagi 17 Assam Rifle kangla dlemba mangna khoi phara pugra matungda opin naibira matung sida khoi gi athauba gi mithon phangkraba ebam chitranja mangangna India gi ningtam bagi numita singkhaliba firana sibu koi yaningda utpoina mahakna firana sibu yaningda utpaga loinana net pirawidam dam asi India tinjaro haina masana masaw mai thajaduna khongjang changsangiba masi ekoi punamangna hangkat la yenga kanda ekoi miyamgi amadi khunai si yawon poraknaba thabak thorang khoi lokhat pa chungani si khunai sigi naha sing mairoi sing khudimangna masi khoi nainarab matungda miyamgi hiho satragi ho khoi sem sabagi matam oire habasini masi khoi loilam santokpa India gi wakhallonda namthanaba yam namthanaba amu aina sigi mayokta khoi leminaba ama tangai fadrabane tongan ba miyam asigi yaifanabagi damakta policy mayam ama lairambadi yai adubu manungdadi koi miyam asibu namthanabagi damakta lairiba eklo mayam asi koi akhangai singa nainara matungda manibu pumbadagi
lokthokna bakoi sem sagadong na habasima ai thamjaraga I tinjari. Okay, thank you very much Noaje kwigi yani pang thambi ai shumai do Supreme Court of India kine shumaina moina ruling ama lei bako any encounter to buta ko ma si common men oi bi ai insurgent oi bi ai ko aduga ma terrorist oi bi ai bako ma su citizen amane ma si phare aduga law city equal army officer party desu army party desu common du sak mane law ki identity everybody is equal in the eye of law. Yeah. Ade democracy chapter India nina mana phari basine preservation of the law of the land se mane preserve tongna bone army phari sina insurgency yauri basine preservation of individual liberty se mana pamak pane ai si insurgent way se ai liberty pamak pa ai ning thungta ba aduna ne manipur de thoi insurgency oi ba se akoi isa ching se maning thungda ba dei thogle ne ba yes ko masi Supreme Court na superior ba ado ko Supreme Court saladi yani Supreme Court saladi Supreme Court saladi akoi phajana project torga ko adu torga di soidini yani ma Supreme Court ki ruling am sile ba okay aduna democracy chapada di ma ina ayadule ma terrorist churni karini tongni ba adu moina evidence leite ma ni terrorist ne haibasi ma phara su mon da kamai nu proof to no ma weapon le bi ai explosive le bi ai am lo adu yaudra di ma insurgent na akoina proof to ya de adu ita di roi ba ma khutang yes adu ke leiba punamang che ai ngam te sab mani adu da na law enforcement agency da leiba police security army aduga te leiba security leirimu mam che masina crime tawrakpaga michamna tawbaga asi Supreme Court na hai hraba michamna mi hatpadi madani pigini life imprisonment aduga police officer amana mataki madras ke samadani kerala gi mataki officer duna hai ramadu damte yana mana mi halaba masu mi hatpani dandi didi life imprisonment yaidana adu police officer ain pairi ba ain chalai gadari ba mana mi halamabdi army officer duna halamabdi magi di hengna ngaidana lei aina Supreme Court na haya ba misam na hatpado dandi pigini adu misam na taba law khangba law protect to gidari mana halaga di na ni chumni gi miyam na phangbado adu degi awam yes awam ba aduna yam interesting point da hajikene antakta thopani 18 years shuba mana chai angam sina chai 18 years shuba da ma si mana innocent loiba ma di hate ma identity ma sak mane na ma phabire 54 years ma jail thame 54 years adu mana 54 years se ma jail lo thoposi kam lawyer ma phaba angam le thopi okay adin law si akoi India de nati USA ba chakuli lam chite ju ai tharakke adu mana ma 54 years mana kamai to lege bo ma sei sa ga le okay my world se my life se kai move da adu compensate to gadam adu ai handa WhatsApp ti yam phaja jani mul whole world cup bi adu ni do si da di da ma si thiam ju thiam na akoi si ngera ngangera akoi ji honna ba dum yari yes kwai da gi akoi darka le se pula punjal laga na move to buta dum success logi mo ko che yam pa chaw ba ma si phad ba ya heng phad ba ya chahi amul le ra ko ba ani le ba ko ngom di Thiengera ngangera pabung yo lakani yes aduni Roshan akoina miyamna pamjaba su khoi masi iho ho ne engine badi nate ko pabung akoina aise iho ho ne engine badi nate warini headlines ama kadana haidi satra sangsan tarukna punsalaga afspa repeal tau haibese what we want is you have to change into action ne apa action bo wala padune ba pamise kaino habi yes kaino habi matamda chitrajan pabung leise asiba mangi haidana chitaran do hoi Bangladesh ne change to human tools ne haraga ningjangi asiba ma da mangi satra ne change to me do yes Bangladesh ne change to li suna ni ge ning tamna bona jar me mujibur ki masal ne na ase masak khangak tere why digi strongest way ba strength se student yes strongest Chitranjan gi manauk sing ne haitare ne bakshi gi yes the sing 2004 gi August ki date 15 India gi ning tam manumita singkat ki firan du yaning da bot poina
mahakna masana masabu mai tharaga sijiba koi manau singni masi armed police special power ekasi miyam amadi mahir khunai ga punna thengna minagani habasi mai thamjaraga intention sai yam nungai jai thank you very much ngasi gi pukachari ba topic asi da tongan tongan ba panelist akumna masa masa ge oiba warol ke ama thambigre loishilapeda thamjani wafam di koi repeal tawba haisi india lengak ta repeal tawgadabani habasi mapabung mani na thambigre adudagi koi gi pabung sarat na thambibada masi unite tawbuduni haiba ama yam kanna mathau tari aduga supreme court ta koi thengnaba ama mathau tai habase masi whatever koi action oina onthokpa aduga kari haini akoi gi di unity se pabung leite simadi waro bi beya de viewers khudi mo even samila chahi tara taru chara hem da kari phangi ge ba last ta upay le rakta dana magi strategy change taroga mayum pan ki ba matam da bo mayam na mabu thina ngang bi ba magi punsi gi hingbagi kanu ma si pura manga ba 16 years e ado mayam na mana kathuri be se kanam ta na ude ha ba kanana ngam duino ba ado gi dubo aroi bada ma se Nobel Prize ka phangdena burning bright kind phangdena khotana tawe dubu aroi bada upay lerakta dana adum toki ke haini mayam gi ka haiduno mayam ga mimana da ba oina uraga ai di normal person na hekta tawba ngam da banina adumain tawdana wana changa kanda miyam gi support phangda na maram ora kanda mazu sara hen badum tok aga yum pan gi se siju akoina judgmental tawbum di thok te ba ngasi afaspa se da ningjanga ini sumai tawdana changsil labanina akhigi miyam gi support phangna ba duga akhang ahi miyam da kamain tawdana afaspa se repeal tawgada ge habagi process si mapung phana akhang hai da tanaraga haidi changsin biu aduga naha mo ina ahan ngang ba su dum taba chummi haba simaksu ko roshan thamjage loishila padai khoi amtang laiba akhoi tongan ba manipur gi issue se yamna yame khoi gi issue se yamana maram oraga yama ibasigi ko su khoi punsin da bana khoi unite oi da bana maram ora kanda maram gi ko se yamakpa gi mami masu tai haba da hanan ba thokla roi da bane duna khoi amata oina hojik laiba conflict su khoi tangai phadar khoi punsin be darkar oi after repeal to boda su khoi tangai phadana khoi punsin be darkar oi adumapu manipur haiba lebak se dan pi gi su achauba mama oi bi singna prithvi da thokhidriba akoi naked period ka chat khibadu madu so khoi ningsing la kanda aduma khoi gi spirit se handana amutang di akoi miyam punna awon ba purakmina si haiba warol se thamjaba loinana ngasigi oina di kainena ba yathang ni jari till then take care stay safe and good night pau nungairaba pau physics chemistry biology loinana mathematics haiba subject sing asigi class 11 amasung 12 ki coaching hauragani combined coaching classes opposite public hospital hatana well experienced oiraba faculties thamduna personalized guidance amadi comprehensive study materials sing piduna kupna takpi tapiri akupa marol gidama coaching institute ta nasimak lengsin birau pijariba contact number 7005280929 natraga 8837058449 Kawiraganu lagiba April ki tarik taradagi combined coaching classes hatada class 11 amasung 12 science ki coaching horagani limited seat oigani nasimak register to be